is the Holy Spirit. Thawai asengba se ahumna ama oiba. Ahum adugi marakta amani. Ipa Ishor, mahaki machanupa Ishor amasung ahum subada thawai asengba Ishor. Thawai asengba se aikoi ahum subada hai duna thawai asengba se khwaidagi ahum suba thakta khwaidagi maru oidaba khwaidagi handaba thakta leiba thawai duna te thawai asengba se mahak masamak He is a personal being. Mahak se misak amakakne. Thawai asengba asina Jishu Krista sibu aikoida mayek singhan bigani. Praise the Lord. He is a God who gives us conviction. Mahak na aikogi pukning wakhal sida mahak na fongdo ikarigumba aikogi punsida aikoina aranba ama tawruba matamda aina tawruriba thabak se lale haibase masi chumi masi lali masi di afabani natraga masi fatabani haibase thawai asengba sibu aikoina chatminaba matamda mahaki khonjel sibu aikoina taraga maonda ngazaba matamda mahak na aikogi punsida achumaran khudingmak singa se mahak na aikoida khangali mahak na aikoida fongdoi. Holy Spirit is not it, but Holy Spirit is He. Thawai asengba se mahaga se pot nate mahaga se misakne. Thawai asengba se kanano He is Jesus without flesh. Mahaga se Jishu Krista makni adubu itong yaudaba Jishu Krista adune. Thawai asengba se He is Jesus unlimited. Thawai asengba se mahag se akak naba laitraba Jishu Krista adune. But He is Jesus unlimited. Mahag se akak naba laitraba Jishu Krista ni haibagi atradi mahag masamak Ishor ni haibani. Nahag na ningi ba Ishor se ahing ba Ishor ni haibase se nahag ki thamoy na chit na thazabaga loina na mahag po nahag na thazado na hing bataragadi. Romans chapter 5 verse 5 na asum na hai hope never disappoint us. Ashado na kaidongay day koibu ning ba kay handi hai. Madugi ashado na nahag po ning ba kay hanbiroy. Maram di mahag ase ay koigi ahing ba ashado na. Karamba matamda nahag na ahing ba Isor se nahag ki punsa nahag na mayek seg na kanggadoy no hai matamda. Thawai aseng ba sibu nahag na misak amagum na nahag na loina rakpa matamda. Thawai aseng ba sibu nahag ki punsige kwaidagi maru oiba misak amagum nahag na lawrak pa matamda. Thawai aseng ba asibu nahag ki punsigi jaga khuding makta kwaidagi maru oiba mayay tangbal da nahag na thawai aseng ba sibu kwaidagi maru oiba misak amani haina nahag na lawduna nahag ki punsige mayay tangbal da nahag na thamba matamda mahag na fongdok bigani Jishu se kanano haibase. Praise the Lord. Thawai aseng ba se mahag masamak se Ishor ni Ishor amu oibagi magul ahum khak chiengadaba magul adu thawai aseng ba da yaurami ahan ba magul adudi He is omnipotent. Mahak se potsak khudingmak singa sibu taubangamba. He is God Almighty. Ingam tangamba taungamba Ishor se masigi ahan ba magula se thawai aseng ba da yaurami. Praise the Lord. Ani suba magula adudi He is omniscient. Haibagi atradi kuding maksinga se mahang loina makhange. Secret thing belongs to God. Ishor na kuding maksinga se khange. Hariba magula se thawai sing bada yaurami. Ahum suba maguna dudi He is omnipresent. Mahak se mafam jaga kuding makta loina makle. Hariba magun ahum mak se thawai sing bada yawi amasung mahak masamak se Ishor ni. Praise the Lord. Hallelujah. Mahak se thazaba yaba Ishor adune. Thawai aseng ba zenhaki aseng ba marup adune. Thawai aseng se nahaki punsida kwaidagi nangna nungsigadoriba misak ase mahak oibiyo chinlaw singa khoina taibang pan ba sida ikamba khudingmak singa se khoina taibang pan ba dige khoina thi adubu nahangna thiriba khudingmak singa dudi chinlaw sing nahaki nungda lei. Praise the Lord. Khoi thawai seng ba asibo ikhoina kaidongwaida mahaki mai asibo ikhoina muthat minaroi se thawai aseng ba sina He brings conviction in a life. Kariguma nahangna mi amagidamakta pratna tawba targadi kaidongwaida nanga toriba pratna do arembada kaidongwaida taroi nahanga nahaki nachagi damakta or nahangna enemy amagidamakta kariguma nahangna haizaba targadi pratna torokpa mikupta thawai sengbanduna hairiba midugi matungda inaba horken madugi matungda nongma natraga nongmadi sungsoi soidana maki thawai sengbana mahaki pukning wakhalda conviction porakani mahaki pukning wakhalda mahaki pap singse ai soikre ai lankre maramaduna mahangna nongmadi pukning hongakani madugi matungda mahak nauna poktana o Jishu Krista je prabhu ni haina mana lau thokpanga makane. Praise the Lord. Karigi mapalna thawai sing ba dugi pangala dugi mapalna hairiba sing ase loinamak oitholi maramadura ngasi numit asa ahangna supungning thawgachaninge madudi kariguma nahaki punsida nahaki imung manungda Ishor khangdriba thazadriba mahaki punsi hongdriba nahaki imung manung sing leiba taragadi nahak ninghana bigano magi damakta prathna tawbiyo honganba nahaki na thaunate thawai sing bana tawbigani Ishor gi thawai gi mafamda karisu aruba leite mahangna kudingmak sing ase loinamak
tawibang ngami thawai aseng banai khoi da Holy Spirit makes Jesus more real in our life thawai aseng basana Jishu se ahing ba ishor ni thangai seng na mag mahak se ai khoi ge ahing ba ishor ni hai ba se thawai aseng bana nangi nung da khangan bi gani praise the Lord maram maduna ne nga se khoi na church karakli ba se thawai aseng gonai khoi ge pukning wakhal da khangan gi ba maram na ai khoi thawai ge mit hangtuk chira du na nga se khoi mafam ma se lai ri bani thawai aseng ba hai ba se mahak se mai sunate ising sunate nungshit sunate aduba mahaki pangal se safu kan ba nungshit amaga ai na changdam nei praise the Lord John chapter 14 verse 26 ke matungina amplified classic version da ahan the Holy Spirit he is your comforter thawai aseng ba se nahaga ningba kai ba matamda nahaki pukning wakhal sok pa matamda nahakpu themjan biba mapu dune nahang na hairam be ngasi fawba ai thaza ba ba marup ama fawba laite o nahang na hairam be ngasi fawba ai bu nungshi biba mi se kana su laite ngasi fawba ai bu yamna luna lobi ba mi se kana su laite haina nahang taibung pan ba gi akoi ba nahang thiduna su chilnaw sing nang bu khwai dagi hena luna loba nang bu khwai dagi hena nungshi jaba duguma misak ado nangi nungdalai mahaga se thawai aseng bane mahaga sibu nahaki aseng ba marup amugum nahang no oibiu mahag ase nanga matam chupada nahak chatmina biu amasung thawai aseng bana nang bu singhan bi gani thawai aseng bana nahak pu yamna haithoi singthoi ba do nahak pu hen bi gani praise the Lord madu khaktang na taduna thawai aseng bana nang bu su ina khulan bi gani kariguma nahang na thawai aseng bagi khonjel adu nahang na matam chupada tahaduna chatpa mi am oiba targadi thawai aseng ba se kanano Holy Spirit is your counselor nahaki punsi nahang na pautak darka leba matamda nahaki punsi sibu nahang na karamba mai kai da chatkadano hana nahang na khangdaba mikup aduda nahagi punsigi khwaidagi amamba mikup aduda kari karamba maikai da nahanga chakkadoino kari achumba warep nahanga logodoino haina khangdaba mikup aduda chilnaw sing ai hanga ngasigi nominasa nahaki na famda khwaidagi best counselor khwaidagi fava pautak pibiba ngamba misak ado ai hanga ngasigi nominasa nangonda introduce tawzage madudi thawai aseng basine chilnaw sing nahanga mi sing dagi pautak kaya ama nahanga lawna bu honaram ba adubu mioi bidagi lawba pautak ase kaya rakhana mioi bagi pautak sing ze fail oya second Samuel chapter 15 verse 12 ta Ahithopel haiba nupa ase ningthau David ki pautak pinaba laiba misak amakhakni adu bichil now sing human advice mioi bai khoi gi pautak se mai thiba lei matam chupda mioi bai khoi gi pautak se aranba mayam lei chumba lei lanba lei adu bo khoina guarantee tawba ngamde adu matam chupda nahangna pautak lawba yaba matam chupda nahangna pautak lawruba matungda kaidongoi da nahangna nahaki punsida ninghonna roidaba matam chupda khwaidagi pautak pibi bangamba misak adu chil now sing nahaki nungdalei mahagado thawai aseng bane maram aduna Isaiah chapter 9 verse 6 of our high aikhogi Messiah aikhogi kanbiba mapu ase he is a wonderful counselor khwaidagi thoindok hendokna angak pumongda aikhoibu pautak pibi bangamba mapu ase aikhogi kanbiba mapu aikhogi shore sine haina bible na sun haibirame khwaidagi angak pumongda khwaidagi faba khwaidagi best pautak pibi bangamba aikhogi kanbiba mapu aikhogi shore sigi thawai se ngasi nahaki nungda laiba maramna nahangna pautak darka leba matamda thawai aseng bana nangonda loinamak singado phongdopigani Holy Spirit is your helper thawai aseng base nahaki mapang amani nahangna nahaki punsida mateng darka leba matamda nahaki da makta kalana su mateng pang miningai laitraba mikup adu dai chilnaw se thawai aseng ba si khaktana nahakpu mateng pang biwa ngame nahana khalambe ai kamaina pangado no chilnaw sing mahakase ishone mahaki mafamda khudingmak singado ithoi helper haibadi mapang haiba wahai se Genesis chapter 2 verse 18 dai khoi yengba matamda nupi asibu phongdokna nabagi damakta ihan hanba wahai ishona season akiba wahai se karino haiba targadi mapang haiba wahai asine nupa haiba se mathanda laiba fate maramaduna aina mahaki damakta khwaidagi chanaba mapang amakhak aina mahaki damakta sembigani haina bible na sum hai Genesis chapter 2 verse 18 da woman nupi asibu describe tawna nabagi damakta ishona masida wahai amakhak season ai Hebrew da helper haiba wahai se Ezer haiba wahai dagi lakpane Ezer haiba wahai sige atradi helper haibane karamba misak asibu describe tawbada ishona season ramibano nupi asibu describe tawbada ishona Ezer haiba wahai khwaidagi strong oiba vocabulary strong oiba masigi words se ishona season ram Ezer haiba wahai se pize thawai seng mane haibadi natte adubu thawai seng bagi ba magul sing asiga nupi da yariba afava magul asiga thawai seng baga changdam narami haibane praise the Lord Holy Spirit is our helper thawai seng baje khogi pangbiba mapune haibane haibagi atradi nangbu
yeknabagi khuttagi mullaga purakpa ngamba misak ado mahakne haibane amasung Holy Spirit he is your rescuer thawai asengba je nahak se nangi punsida phaduna punduna leiriba madudagi nangbu kallaga puthokpirakpa ngamba misak ase thawai asengba ni haibane amasung thawai asengba se kanano Izer haina changdam narami se mahak se he is your life saver nangi punsi sibu kanbiba ngamba life saver ne helper haiba wahai je Greek ta parakletos haina kawe parakletos haibagi atradi the one who is sent to help you nangbu mateng pangbina bagi damakta tharakraba misak ama haina palame chilnau sing ahang na haizage nahaki nungda leiriba ishor se taibang pandu leiriba khuding mak sing asdagi khwai dagi chawba ishor se nahaki nungda lei haiba se masigi damakta nahak harawiu Bible na sumna hairame do not grieve the Holy Spirit thawai aseng ba sibu kaidangoi da nangna nungaitana ba nahang na tawganu hai Bible na sumna hairame kaidangoi da thawai aseng bagi mai asibu nahang na kaidangoi da muthakano hai singba to karam na nahang na thawai aseng bagi mai asibu nahang na muthat pazano kariguma nahaki punsi da nahaki pukning da wakal da nungaitaba sauningba warauba asauba mai hauna sauba mi bu ngakpi ba ngamdaba pukning wakal da sengdaba sing ase leiba matam da nahang na thawai aseng bagi mai asibu nahang na muthatle amasung thawai aseng bada nahag na nungai hande nahag na mi sing da minungshi thawjal uttaba thawong sing ase nahang na tawbu matam da thawai aseng ba sibu nahag na nungai hande aikoina believer amoina aikoina tawbam thokpa pratna tawbam thokpa tawraktaba Bible pabam thokpa paraktaba thazaba amoina aikoina mi sing mateng pangbam thokpa aikoina tawgadaba daita mayam ishona pikraba sing se aikoina tawraktaba matam da thawai aseng bagi thamoi sibu aikoina thugai aikoina thawai aseng ba sibu aikoigi punsida aikoina maru oina lawraktaba matam da thawai aseng ba sibu aikoina thawoiraktaba matam da thawai aseng bagi mai sibu aikoina aikoigi punsidagi muthatle amasung thawai aseng ba sibu aikoina nungai hande Psalm chapter 27 verse 1 da ningthau davina asun hai Prabhu di aigi mangal ni hariba Prabhu se kanano ningthau davina khange mahaki nungda leiriba ishor se mahaki Prabhu se thawai aseng ba se mahaki Prabhu se mahaki mangal ne amasung mahaki aran khubam ne haiba se ningthau david na khange maramaduna Psalm chapter 27 verse 1 to the sun hai the Lord is my light and my salvation whom shall I fear Prabhu di aigi mangal ne amasung aigi aran khubam ni aina kanabu kigadage the Lord is the strength of my life whom shall I be afraid Prabhu di aigi punsigi pangal ne aina kanabu kigadage hare ibasi kai maram gi damaktono mahaki nungda leiriba ishor se kaya gi matik chawbi ishono mahaki damakta ishor lei haiba se ningthau davina khangba maram na mahangna masi thauna fana mahanga lauthokpa ngamlibani hai tare makhata na asumna yeknaba sing aduna aigi sadong chaba lakpa matamda makoi khuti thiduna tui mahanga thauna fana mahanga lauthwe maramdi mahangna khange mahaki nungda leiriba ishor se kanano haiba se mahangna khange maramaduna ichinau sing ahangna haizaninge ningthau davina mahaki punsida ishorgi wahai sing ase lauthoame maramaduna aikoina lusning singmina se Ezekiel chapter 37 da kangba sarugi tampak ado matau kharamna sadong yauraktuna ahingba jiva amagum oirakhibano haiba se aikoi ning singmina se chinau sing kanana ahingba jiva ama ohengibano akangba sarugi tampak adu ishorgi nungsa sor thawai aseng bagi pangal adugi mapana ahingba sarugi tampak adubu jiva panba mayam ama like an armies onthongi akangba sarugi tampak adugi mathakta Ezekiel na ishorgi wahai ado haiba matamda akangba saru sing aduda sadong sing ado hapami saru sayang sing ado pulamak samjanaraktuna jiva panba ma oirakpagum nei chilnau sing nahaki chin na sida pangal lei nahaki chin dagi ishorgi wahai sa nang lauthopa matamda thawai aseng baduna madugi mafam adu laktuna thabak togani chilnau sing praise the Lord Genesis chapter 1 verse 2 da koina uba fange taibang male masai ahan bada mong marin nairamde masi imam mamaga leirame aruba isingi tampakta ishorgi thawai na lengduna leirame haina Bible na sumna hai ishorgi thawai na lengduna leirame adu ishorgi thawai isna karamba matamda thabak tokhi verse 3 da mangal thoksunu haiba mikup aduda ishorgi thawai duna thabak tokhi kariguma thawai aseng bana nahaki punsida thabak tawbase nahangna pamba taragade nahaki punsida oiriba fivam murti nahaki punsida kwaidagi fivam sokba su oisunu nahaki punsida kwaidagi amamba tangkak adu su oisunu ichil naw sing madugi mathak aduda karigumba nahagna ishorgi wahai se laukthokpa matam aduda ishorgi wahai duna laukthokpa leiba mafam aduda ishorgi thawai duna laktuna thabak togani ichil naw sing Praise the Lord, hallelujah. Ishorgi wahai se Bible hai thawai ni hai. The word of God is a spirit. Ishorgi wahai se thawai ni maramadun ichinlaw sing nahaki punsida ishorgi wahai se yariba makai nahangna haidok piu kariguma nahangna mai pakpa Christian man nahangna hinge hai batargadi. Praise the Lord, hallelujah. Nahangna khalambe ai nahaki pangal na nahangna tawbangam gani haiduna adu ichinlaw sing ai hangna haizege nahak ishorgi thawai adu yaudana nahangna karisu tawbangam loi. Zechariah chapter 4 verse 6 ta not by my might, not by my power
power but only by the Spirit. Nang na nangi panggal na nang karisu tawwa ngamloy. Nangi haisingba nangi matik mayamdo. Aduna su nang karisu tawwa ngamloy. Adubu nang na tawwa ngamgadori se kanagi panggal na no, but by my Spirit. Aigi thawai asigi panggal asigi mapalna nangna thabak khudingmak tawba ngamgani hai. Praise the Lord. Aduna thawai asing bagi panggal asigi mapalna nahanga thabak khudingmak sing ase tawba ngame chilnaw sing anaba khogi rakta yawi bataragadi nak hanjanjan na yam toin nagan ba mi amoi bataragadi tung nahaki hakchang se doctor su yenge maram sukang khangdaba kaiguma nangi hakchang se badam chupada dum chokthaba nari su kai maram gino khangdaba nangi hakchang se panggal sungyaw yawdaba tum hogalakpada ayu khuding adum sondaraga leiraba chilnaw sing nak thawai sing bagi panggal adu darkar le thawai sing bagi panggal sina lakpa matamda nangbu mapanggal kangkhalan bigani haimina se thawai asing ba nangdi aibu panggal happy but mapuduni. Holy Spirit is my strengthener. In Romans chapter 8 verse 11 the sunhai the same power that raised Christ from the dead is living inside of you. Jishu Kristo bu Mungfamdagi humni subanumita hinkalan kiba madugi chap manaba thawai do nangi nungda ngasi lay maramadun ayhang na haizaning nangi nungda lay ba ishorgi thawai se masi he is the most powerful person in this world masi taibang malem asida kwaidi mapanggal kan ba se chilnaw sing nangi nungda lay ba ishor sina taibang malem da lay kuding matagi chawba heli. Praise the Lord. Job chapter 26 verse 13 da by his spirit he adorns the heaven. Chilnaw sing thawai asing ba Duna sarga malem asibu asuki mating ningthijaba mongda numit tha thawa michag mayam sina laitieng duna ningthija hali haina Bible na sumna hai chilnaw sing nang nong to khalubra universe asida nahang na space na hak chale na khalaje numit tha thawan michag whole universe galaxies Haiba mayam se nahang na dhyan toroga nong to khaluba ngamrai masi ishorgi thawai asing bagi pangal aduna masigi jagat asibu mahang na laitieng nahaki punsi hauji nahaki punsi se mawong marin taram da basu oiba yai nahaki punsi se yamna laira duna yahaki punsa ningba thungdaba pen daba mayam ma maithi ba du suna khingom ba yai chilnaw sing nangi nong da laiba isor thawai asing ba ishor sibu nahang na kanano haina nahang na misak amagum nahang na loinarak pa mikup aduda thawai asing ba sibu nahaki punsi kwai dagi nungshiba misak amagum nahang na loinarak pa matamda thawai asing ba nahaki punsi siba kwai dagi fazaba punsi do onthok pigani chilnaw sing. Holy Spirit is your advocate. Thawai aseng baze nangi da mata wanom duna leiriba okil amakhakni chilnaw sing nang na khanganu kaidongai da aigi kana asulaite haiduna Bible na sunna hai kaidongai da nangbu aina mama mapa leitraba pidat padat pa amugum aina nangbu kaidongai da huntu oi maramaduna nei shon hai se aina nangi da makta matam chupada wanom duna leiri hairi haimina se thawai aseng ba nahaga se aigi wanom bi ba mapuduni. Holy Spirit is your intercessor. Thawai aseng basna nangi da maka Haizavi. Chilnaw sing kana na koi pratna tawa matamda ahanba pratna tawa horok matamda adum nungaiba missing awi bro koi kaiguma matamda koi pratna tawa horok matamda khawrangaga torok maram na yam nungaiba lei adu kaiguma matamda koi pratna tawa matamda supau phawdaba lei nahangna pratna tawa horok matamda supau phawdaba taragasu nahak nasana nasage hakchang asibu nahangna khudum chanjarba matungda hakchang asibu nahangna warak charaga sum insilaga pratna je sum torok matamda supau phawramda base mikup kharagi matungda nahak se karai da leirino haiba phau nahak kauraga nahak nathandana nahak pratna eleme has to tora bare has nahaki wakhas na pungkau kauraga karai digino khangdaba nahaki nungdagi kariguma inkhalakpa pangala mana mathanda pratna torombai chinaw sing nahak thengnabi bro madu thawai sing bana nei pratna tauribado ahan bana hang na pratna do taw hork matamda sufau fau da batargasu nahang nahakin hakchang asibu warak charba matungda thawai sing bana madubu nahang na aroiba fauba madu ngamna na bagida makanangbu pangbi chilnaw sing thawai sing bana nangida makta haizabi haiba ga atri nang prayer tawraroi holy spirit na prayer tawbirani haiba nate thawai sing bana nahaki prayer tawbirani haiba nate chilnaw sing adubu nahang na pratna tawgani adubu mahang na nangbu pangbirakani haiba ne Romans chapter 8 verse 26-27 gi matungina according to the will of God Ishorgi aning badugi matungina thawai seng bana nangbu pangbigani chingbigani amasung Ishorgi aning badugi matungina nangbu pratna tawbada mateng panghali nangi akhangba wahai na pratna tawbu matamda kaigum matamda Kamaina tawduno wahai sutok thok taba mikup yarongani adubu thawai seng baga loina nahang na prayer tawbu taragadi nahak sungwa waroi prayer tawbugi nahak pen ba suklai lairo thawai seng bazen haki oza John chapter 14 verse 26 ki matungina thawai seng bazen haki oza thawai seng baze he is the spirit of wisdom and revelation Ephesians chapter 1 verse 17 da pakon chat pa pol na masigi pratna se ekhoi da taw haina hairame madudi kai maram gi damakta thawai gi ba loshing thawai gi ba gyan se ekhoi na fangnana bagi damak ekhoi na mai
पाक क्रिस्टियन दे यामना रियल ओइबा पुंसी दा अखोइना हिंगनबगी दमक्ता थवाई गे बा लौसिंग थवाई गे बा ज्ञान अखोइगी थवाई गे मिट असे हांगतोकपीदबा तारगदि अखोइ करसु तौबा ngamdei थवाई असेंगबजे लौसिंग गे बा थवाई दुनी फोंगदोकपीबगी ओइबा थवाई दुनी Holy Spirit is the spirit of truth थवाई असेंगबसे चुमबगी थवाई हाइना बाइबल ना सुमना पलमे चिलाउसिंग करिगुम नाहाकी पुंसीगी वारेप करि लौगदोइनो मसी अचुमबरा अरानबरा नाहाना खंगदबा तारगदि थवाई असेंगबना नाहाकबु तंबिगनी थवाई असेंगबना नंगबु खंगनगनी मसी अचुमबनी नत्रगा मसी लाली मसी तौगदबनी तौरोइदबनी हाबसे थवाई असेंगबना नंगबु चिंगबिगनी नाहाकबु ताकपिगनी Proverbs chapter 20 verse 27 da asumna hai the spirit of man is the candle of the Lord nahakna masi khanbada tangauram ki nung sida nahaki thawai lai ishorgi thawai asengba sisu lairibani maramaduna nahaki nungda lairiba nahaki thamoi sida thawai asengba na information singse loina piraga nangi thawai da hapchangani maramaduna ne masigi sastra sida hairami base miyoibagi thamoi ase spirit haibagi arthadi masida thamoi haibane miyoibagi thamoi ase ishorgi thangmai ne haibane to asumna nahaki thamoi da ishona wangang bigani thawai asengba na information singse nongi thamoi da hapchan biraga nangbo achumba da nahakpu chingbigani amasung nahakpu achumba da nahakpu lamjingbigani thawai asengba na nahakpu chingbiba matam da kaidongoi da nahaki wakhal da wangangoi nahaki emotion nangon da fawa sing asida kaidongoi da wangangoi dubu nahaki thamoi da thawai asengba na wangangani amasung kaidongoi da na ishona ingon da phongdu pama haibelai adubu shona koi da phongdu piba taragasu wangang biba taragasu ishorgi wahai da yumbi oiba sing ado oigadabani chilaw sing praise the Lord hallelujah